ꯇꯣꯝꯕ꯭ꯔꯣ ꯊꯠ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯍꯦ ꯈꯤꯇꯪ ꯀꯩꯅꯣꯗ ꯁꯛꯁꯦ ꯎꯔꯨꯅꯦ ꯁꯛꯁꯦ ꯀꯔꯥꯏꯗꯧꯔ ꯃꯁꯛꯁꯦ ꯎꯔꯣ ꯌꯦꯡꯉꯨ ꯃꯃꯥꯡ ꯃꯊꯪꯗ ꯃꯁꯝ ꯀꯛꯄ ꯃꯇꯝ ꯐꯪꯗꯦꯗꯣ ꯌꯦꯡꯉꯨ ꯃꯁꯝꯗꯨꯗ ꯌꯦꯡꯉꯨ ꯁꯤꯅꯤ ꯄꯨꯟꯁꯤ ꯃꯁꯝ ꯀꯛꯄ ꯃꯇꯝ ꯐꯪꯗꯦ ꯁꯛꯁꯦ ꯎꯔꯕ ꯌꯥꯗ꯭ꯔꯦ ꯃꯁꯝꯁꯦ ꯑꯁꯤꯅꯤ ꯇꯧꯔꯤꯁꯦ ꯃꯁꯝ ꯁꯥꯡꯉꯦ ꯑꯗꯣ ꯃꯁꯝ ꯀꯛꯄ ꯃꯇꯝ ꯐꯪꯗꯦ ꯁꯤꯁꯤꯗ ꯑꯩꯅ ꯀꯥꯏꯗꯒꯤ ꯑꯦꯜ ꯕꯤ ꯌꯥꯎꯕ ꯀꯥꯏꯗꯒꯤ ꯀꯩꯗꯧꯕ ꯀꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯊꯕꯛꯇꯔꯣ ꯍꯧꯖꯤꯛ ꯕꯤ ꯑꯦꯁꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣꯔꯣ ꯁꯤꯡꯖꯝ ꯕ꯭ꯔꯗꯔꯅ ꯀꯅꯥꯅꯣ ꯌꯦꯁ ꯃꯁꯝ ꯌꯥꯗꯦ ꯑꯗꯨꯏꯁꯨ ꯎꯔꯕ ꯁꯥꯡꯉꯤ ꯃꯁꯝ ꯀꯛꯀꯦ ꯇꯧꯕꯗ ꯃꯇꯝ ꯐꯪꯗꯦ ꯕꯦꯔꯩ ꯂꯣꯁꯨꯔꯤꯒ ꯀꯩꯅꯣꯝꯒ ꯆꯥꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯇꯣꯝꯕ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯑꯦꯜ ꯕꯤ ꯆꯥꯕ ꯉꯝꯗꯦꯗ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯑꯦꯜꯕꯤꯒ ꯆꯥꯕ ꯉꯝꯗꯦ ꯑꯁꯦꯡꯕꯅꯤ ꯑꯩꯒꯤ ꯅꯦꯠꯁꯦ ꯅꯦꯠ ꯂꯣꯏꯗꯣꯔꯦ ꯂꯥꯏꯔꯕꯒꯤ ꯅꯦꯠꯁꯦ ꯂꯣꯏꯗꯣꯏꯗ ꯄꯩꯁꯥ ꯍꯥꯟꯕ ꯉꯝꯗꯅ ꯀꯔꯥꯏ 349ꯗꯣ ꯑꯟꯂꯤꯃꯤꯇꯦꯠꯅꯦꯕ ꯍꯟꯗꯛ 249 ꯍꯥꯟꯕꯅꯤꯅ ꯗꯦꯠ ꯗꯦꯕꯤꯗꯣ ꯍꯪꯉꯤ ꯄꯦꯜꯂꯕꯅꯤ ꯑꯦꯜꯕꯤꯒ ꯀꯥꯏ ꯆꯠꯄ꯭ꯔꯣ ꯑꯦꯜꯕꯤ ꯇꯨ ꯑꯦꯜꯕꯤ ꯖꯤꯕꯣꯟ ꯖꯤꯂꯥ ꯁꯣꯜꯇꯣ ꯑꯗꯨꯅ ꯑꯩ ꯉꯝꯗꯦ ꯑꯁꯦꯡꯕꯅꯤ ꯃꯤꯅꯁꯨ ꯈꯟꯕ ꯇꯥꯏ ꯑꯩ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯠꯂꯒ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯑꯩ ꯉꯥꯛꯇꯪ ꯃꯇꯝ ꯐꯪꯉꯒ ꯑꯗꯨꯝ ꯆꯥꯎꯕꯤꯔꯒ ꯉꯥꯛꯇꯪ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯦꯜꯂꯦ ꯁꯨꯜ ꯀꯇꯣꯁ ꯐꯍꯜꯂꯦ ꯁꯝ ꯁꯥꯡꯉꯤ ꯁꯝ ꯀꯛꯄ ꯃꯇꯝ ꯐꯪꯗꯦ ꯑꯌꯨꯛꯇ ꯄꯨꯡ 8 ꯍꯧꯒꯠꯂꯒ ꯆꯠꯂꯒ ꯁꯝ ꯀꯛꯄ ꯃꯇꯝꯗ ꯀꯥꯏ ꯐꯪꯗꯦ ꯑꯗꯨꯒꯤ ꯉꯁꯤꯁꯨ ꯁꯟꯗꯦꯅꯤꯅ ꯀꯥꯏ ꯁꯝꯒ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯕꯅꯤꯅ ꯄꯩꯁꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗ ꯀꯗꯥꯏ ꯁꯝꯒ ꯀꯛꯄ ꯃꯇꯝ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯦꯜꯕꯤ ꯂꯥꯛꯄ ꯂꯥꯛꯇꯕ ꯒꯨꯂꯤ ꯃꯥꯔꯣ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯅꯤ ꯑꯁꯦꯡꯕꯅꯤ ꯄꯨꯖꯥꯁꯨ ꯀꯣꯏꯗꯦ ꯍꯟꯗꯛ ꯄꯨꯖꯥꯒ ꯀꯣꯏꯕ ꯈꯪꯗꯦ ꯍꯟꯗꯛ ꯄꯨꯖꯥ ꯑꯩꯅ ꯒꯥꯔꯤ ꯊꯧ ꯂꯣꯏꯔꯦ ꯀꯅꯥꯅ ꯄꯨꯖꯥ ꯀꯣꯏꯗꯣꯏꯕ ꯒꯥꯔꯤ ꯊꯧ ꯂꯩꯔꯒ ꯄꯨꯖꯥ ꯀꯣꯏꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯄꯨꯖꯥ ꯀꯣꯏꯗꯦ ꯐꯤꯁꯨ ꯂꯩꯗꯦ ꯑꯩꯗꯤ ꯁꯟꯗꯦꯅ ꯍꯦꯟꯅ ꯕꯤꯖꯤ ꯑꯣꯏꯔꯕꯀꯣ
Tunda bro Sunday aise kare akoi driver aise kare Sunday da kaim nahi da Sunday Monday kaim nahi the company thabak to rodi Sunday da free oya phangi driver rodi Sunday Monday kaim nahi the kare customer ni na akoi na thiri se akoi na thori se customer na kare Sunday matam da free oi bodo moi na kare akoi gai se kare booking to raga chat to ni koi du ni moi na hoina koi du ni ba akoi na gai thoraga te aduni Sunday aise free oi de ba aduni wari aise Sunday का करीम छुट्टी का लेते था तुम डेली सप्ताह में गाड़ी थोड़ी नहीं था रे इशाना करे छुट्टी लौनिंग मतलब लौब न दिख रहा है थोनी मतलब थोई थोनी ने मतलब थोरो है दुनी वाली यही से संडे का करीम छुट्टी बुट्टी का लेते था ओए ओए डिलीवरी जीवन दिन ड्राइवर ओए ओए ड्राइवर जीवन दिन बार कुछ नहीं ওটাও তো ইয়ার তুমি বুঝো তো ওটা তো তুমি তো তোমার জিসিবি ওগুলা লইয়া চলাই তো তুমি তো জানো ড্রাইভারও লীলা তুমি জানতাই তো সানডে বান্ডে কিছু নাই আপনার লাগি জীবন হইলো মানে কাস্টমারে আমরা কিলা খোঁজ করতাম ওটাও আমরা লাইফ টাইম টেবল ও কোনটা নাই প্যাসেঞ্জার পাইলে এখনো জিরো হয়ে যাইব ওটাও কথা তাহলে কি আমরা মানে ড্রাইভারের জীবন হইলো মানে আলাদা জীবন টাইম টেবল নাই ওটা কথা রাত্রে একটা সময় আমার যাইতে লাগবো এমার্জেন্সি যদি থাকে লইয়া যেতে চিনা দিনা হইলে লইয়া যেতে লাগবো ওটা কথা লইয়ান বড় লাগে ইয়াম ভাই বহল একটিভ সাবধান বাই বাই ও বাই লইয়ান বলো বাই লইয়ান বলো হয় বাই লইয়ান বলো বাই লইয়ান বলো বাই ওকে तुम लोग आई की करे मिंग जाओ तेरा नंगी ngasi करे ngasi करे lo tay tay ming जाओ bro ai kana kai जाओ की हम ज्ञान दे kana फर्स्ट प्राइस kana फंग रगे kana kai दो रगे đây là đây mình ở giàu đâu mà giàu đâu mình ấy giàu đâu ấy phần ngôi này ra tao mới hơi đào thế giả tao mới hơi happy happy hi장 상리다 나 삼도 확장 누가이로 있니 그래 현재는 상례다 나 삼도 섬 상이도 덤덤으로 뭐섬 깎게도 보세네 비사 빠무나 까이네 되고 이 이사나 그래 뭐떤 방드나 깎방 감들 아니다 해도 아도 다잡아 미니 다잡아 미니까 이 다잡더니 아도네 앙아오고 타임들이 뭐 섬들 그러 봐 합이야 허이 짝짜르보다 아이 하이다 짝짜르보다 이 로디 누가이고 능부 꾸이디 해 이문도 비디오야 보니나 너가 파워 파우는 방 감들 밍 까락리 노 노다 아코이 파우로야 아코이 하나기 로타이 메암도 숙점 로타이 메암도 밍부 파우럭테 까이디 로타이 밍 아코이 다 사오 파우데 로타이 파우니 까이나 로제기 수밍 하피노 노다 밍 까락리 파우로에 아코이 파우도 뭐 강군이야 그래 아코이나 그래 제이 खुदिंगी 좀 사포트 올라고 라스트 그래 사포트도 미나 그래 라스트 파우 바이시 동안 문이 रजिता एसएमएस तौखी लॉटरी ngasi तौनी हाइना कमेंट का रिप्लाई लागते है अच्छा नुंगाई दार जेदी दार जे तो नुंगाई री
Sukura lira khangdi. Nang tes bedali hai jai ne. Pa jange nang thamok sidi. Ngasi telaga ngasi thamok isalabo. Kari lotai no da ibo hal. Kari lotai ya kari lotai da ni LB da lotai da ibo. Gibe ba to ibo. Lake. Selalu lake selalu. Sing bani dai bol khangde is rozi video gi message ka yang maroi ni nang su pela bani rozi yang la moide tom tom ro ma kare YouTube ka duk jam na kare focus to dra bani ma kare lotai batane khanga moi ma kare LB kare Facebook na video thu kare padana yeng de mani kana kana video ka kanim yeng de video bu yeng de mana anjing ma busy ho bani na khang de yeng de bani ma adu ngi hangin ni khang de na kari no ne rozi hype ki lottery ni nang na hype piak pa do aduna mi hapa ni nang ni ha ꯍꯣꯏ ꯔꯣꯖꯤ ꯍꯧꯖꯤꯛꯇ ꯁꯤꯜꯆꯔꯗꯩ ꯍꯜꯂꯛꯏ ꯌꯥꯏ ꯔꯣꯖꯤ ꯄꯨꯖꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯖꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯄ꯭ꯔꯤꯌꯥ ꯌꯨꯝꯅꯝ 1K ꯐꯥꯎꯈꯤ ꯇꯣꯝ ꯇꯣꯝꯅ ꯄ꯭ꯔꯤꯌꯥ ꯌꯨꯝꯅꯝꯁꯦ ꯈꯪꯕꯨ ꯈꯪꯗꯦ ꯀꯅꯥ ꯑꯩꯈꯣꯏꯒꯤ LBꯗꯁꯨ ꯎꯁꯨ ꯎꯗꯦ ꯀꯗꯥꯏ ꯅꯧꯅ ꯂꯥꯛꯄ ꯃꯤꯅ ꯐꯥꯎꯖꯟꯈ꯭ꯔꯦꯅꯦ ꯍꯥ ꯑꯩꯈꯣꯏ ꯂꯥꯏꯕꯛꯁꯦ ꯀꯗꯥꯏ ꯀꯩ ꯂꯥꯏꯕꯛꯅꯣ ꯀꯗꯥꯏ ꯁꯤꯡꯖꯪꯅ ꯖꯥꯕ꯭ꯔꯣ 또 모양이 이거라노 누구라 근데 나지 이 꼬이더래 아들이 이제 로지나 강한 모야 봐 누구냐 이 로지나 걔는 로지나 노이드나 아이는 정말 이드나 노이라 third prize na July na 7 na panggiba July na panggiba pare July panggiba correct pisa pigraba kamai to ge tom tom ro pigraba na kamai na 8 to gi bro aina hai bu nang na 8 to gi bro na kamai to gi ge adu do 8 to gi bro ba aina to hai bu do adu aina na som ka to ro kai adu to ro kai adu ai ju krai matam phang de ne nang cũng cao re ne boy nang gi lottery botari ga loi cao re ne ma four price na 500 ema tom thin na phangki dai bol se pisa thambam nei tramare ne te hei dai bol na pisa tamane sponsor to ri ni dai bol gi alvida mi ne sponsor to ri ba rồi chứ cái mà tao mới nói cái sponsor to bút cái kana to gi bút matama da tom tom bro na kare no na channel pai matan ma su kare lotai to gi boto imoinu ga ma ga jawra to gi boto adu so koi phau di
ꯆꯦ ꯃꯧꯃꯤꯇꯥꯒꯤ ꯀꯔꯤ ꯂꯣꯇꯔꯤ ꯑꯅꯤ ꯑꯍꯨꯝ ꯌꯧꯈꯤ ꯑꯗꯨꯁꯨ ꯐꯥꯎꯗꯦ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯗꯥꯎ ꯌꯥꯗꯕ ꯃꯤꯅꯤꯅꯦ ꯈꯪꯗꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯤꯔꯅ ꯀꯗꯥꯏ ꯀꯩꯗꯧꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯗꯥꯎꯁꯦ ꯁꯨꯡꯁꯥꯡ ꯆꯥꯗꯦ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯑꯩꯈꯣꯏꯗ ꯃꯤꯅ ꯀꯠꯂꯣ ꯍꯥꯏꯅ ꯇꯧ ꯂꯩꯕ ꯃꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔ ꯃꯥꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯂꯣꯇꯔꯤꯒ ꯑꯣꯍꯣ ꯈꯪꯍꯧꯗꯔꯦ ꯁꯚꯦꯟ ꯁꯚꯦꯟ ꯄ꯭ꯔꯥꯏꯁꯅ 200 ꯇꯜꯃꯥ ꯏꯃꯥ ꯇꯜꯃꯥꯅ ꯐꯪꯉꯤꯕ ꯇꯜꯃꯥꯅ ꯐꯩꯅꯦ ꯇꯜꯃꯥꯅ ꯂꯨꯄꯥ ꯆꯅꯤ ꯐꯪꯉꯦꯕ ꯌꯥꯔꯦ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ ꯄ꯭ꯔꯥꯏꯁ 7 ꯈꯛꯅꯤ ꯄꯤꯈꯔꯤꯗꯣ ꯑꯩꯗꯤ ꯂꯣꯇꯔꯤꯒ ꯔꯣꯖꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯧꯖꯤꯛ ꯃꯥꯏꯗꯨꯒ ꯏꯪꯕ꯭ꯔꯣ ꯏꯪꯉꯕꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯣꯏꯕꯅ 3K ꯏꯁꯄꯣꯟꯁꯔ ꯇꯧꯔꯛ ꯌꯥꯖꯕ꯭ꯔꯣ ꯇꯧꯔꯛꯄ꯭ꯔꯣ ꯅꯪꯅ ꯅꯍꯥꯟ ꯊꯣꯏꯕ 1 TRIP ꯇꯧꯔꯝꯕꯅꯤꯅꯦ ꯑꯩ ꯀꯔ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯀꯣꯟꯅ ꯌꯦꯡꯉꯤꯅꯦ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯌꯥꯎꯕꯗꯤ ꯉꯝꯗꯦ ꯀꯣꯟꯅ ꯑꯩꯅ ꯅꯪꯒꯤ ꯀꯗꯥ ꯑꯦꯜꯕꯤ ꯅꯣꯇꯤ ꯂꯥꯛꯄꯗꯨ ꯑꯩꯅ ꯊꯣꯏꯕ 1 TRIP ꯇꯧꯔꯕꯗꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯊꯣꯏꯕ 1 TRIP ꯀꯥꯏꯅ ꯑꯦꯜꯕꯤꯗ ꯏꯔꯝꯃꯤꯕ ꯅꯣꯏꯅ ꯀꯩꯗꯧꯔꯣ ꯅꯣꯏꯅ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯇꯥꯕꯅꯤꯅ ꯐꯝꯃꯒ ꯇꯥꯕꯅꯤ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯊꯣꯏꯕꯅ ꯑꯗ ꯀꯔꯤꯝ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯪꯅ ꯌꯥꯝ ꯉꯥꯡꯈ꯭ꯔꯕꯅꯤꯅꯦ ꯑꯩ ꯇꯥꯏꯅꯦ ꯑꯩ ꯅꯪ ꯑꯦꯜꯕꯤ ꯀꯣꯟꯅ ꯌꯦꯡꯒꯦꯕ ꯑꯩ ꯅꯪ ꯑꯦꯜꯕꯤꯗꯣ ꯀꯔꯝꯕ ꯃꯇꯝ ꯊꯥꯏꯅ ꯈꯪꯗꯦꯕ ꯀꯣꯟꯅ ꯑꯩꯅ ꯅꯪ ꯑꯦꯜꯕꯤꯗꯨ ꯌꯦꯡꯕꯗ ꯊꯣꯏꯕ 1 TRIP ꯀꯥꯏ ꯂꯩꯔꯝꯃꯤ ꯀꯩꯅ ꯌꯦꯡꯕꯗ ꯑꯩ ꯅꯪꯒꯤ ꯀꯣꯃꯦꯟꯗꯣ ꯄꯥꯔꯤꯅꯦ ꯇꯥꯔꯤꯅꯦꯕ ꯅꯪꯅ ꯀꯣꯃꯦꯟ ꯄꯥꯏꯗꯣ ꯑꯗꯨꯗ ꯅꯪ ꯈꯔ ꯑꯍꯦꯝꯒ ꯇꯧꯈ꯭ꯔ ꯃꯥꯜꯅꯦ ꯅꯨꯃꯤꯠꯇꯣ ꯊꯋꯥꯏꯒꯤ ꯂꯗꯥꯛꯇ ꯅꯦꯠ ꯗꯥꯎꯟ ꯑꯣꯏꯔꯤꯔꯦ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯍꯣꯏꯕ ꯅꯪꯅ 1 TRIP ꯇꯧꯁꯜꯂꯣ ꯅꯪꯅ 1 TRIP ꯀꯥꯏꯅ ꯏꯔꯝꯃꯤꯕ ꯅꯪꯅ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯪꯗꯦꯀꯣ ꯃꯤꯗꯤ ꯀꯔꯦ ꯂꯣꯀꯦꯜ ꯌꯦꯟꯔꯣ ꯔꯣꯖꯤ ꯔꯣꯖꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯏ ꯍꯥꯏꯅꯣ ꯌꯦꯟ ꯆꯥꯏ ꯍꯥꯏꯅꯣ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯦ ꯏꯄꯥꯝꯗꯤ ꯏꯁ ꯔꯣꯖꯤ ꯉꯔꯥꯡ ꯅꯪꯒꯤ ꯀꯔ ꯋꯥꯆꯞꯇ ꯅꯪ ꯑꯣꯏꯅ ꯌꯦꯟ ꯊꯣꯡꯕꯗꯣ ꯉꯔꯥꯡꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯉꯔꯥꯡ ꯆꯥꯏꯔ ꯉꯁꯤ ꯆꯥꯏꯔꯣ ꯅꯪ ꯉꯔꯥꯡ ꯊꯥꯡꯒꯠꯂꯤꯔ ꯉꯁꯤ ꯊꯥꯡꯒꯠꯂꯤꯔ ꯈꯪꯗꯦꯅꯦ ꯑꯩ ꯉꯁꯥꯏ ꯎꯔꯝꯃꯤ ꯅꯪ ꯌꯦꯟ ꯊꯣꯡꯕꯗꯣ ꯃꯌꯥꯝꯅ ꯂꯣꯇꯔꯤ ꯇꯥꯡ 5ꯗ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗ ꯍꯪꯃꯟꯈꯤꯅ ꯀꯣꯛ ꯁꯥꯔꯨꯕ ꯑꯣ ꯑꯗꯨꯁꯨ ꯀꯔꯦ ꯏꯀꯥꯏꯅꯦ ꯀꯩꯅꯣ ꯃꯤꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪꯅ ꯍꯥꯏꯖꯤꯜꯂꯕꯅꯤꯅ ꯏꯀꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯇꯣꯝꯗꯣꯝꯕ꯭ꯔꯣ ꯒꯥꯔꯤꯒꯤ ꯀꯔꯤ ꯒꯥꯔꯤ ꯂꯩꯔꯒ ꯊꯥ ꯈꯨꯗꯤꯡꯒꯤ 15,000 ꯏꯟꯁꯇꯣꯜꯃꯦꯟ ꯄꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯟꯁꯇꯣꯜꯃꯦꯟ ꯊꯥꯗ 15,000ꯅꯤ ꯏꯟꯁꯇꯣꯜꯃꯦꯟ ꯄꯤꯔꯤꯁꯤ ꯃꯤ ꯑꯃꯒꯤ ꯁꯦꯂꯥꯔꯤꯅꯤ ꯄꯤꯔꯤꯁꯤ 15,000 ꯏꯟꯁꯇꯣꯜꯃꯦꯟ ꯄꯤꯔꯤꯁꯤ ꯉꯔꯥꯡꯒꯤꯗꯨꯅ ꯑꯩ ꯅꯨꯄꯥ ꯂꯥꯛꯄꯩ ꯉꯁꯤꯅ ꯁꯤꯜꯆꯔꯗꯩ ꯍꯜꯂꯛꯄꯗ ꯏꯄꯥꯝꯗꯩ ꯆꯥꯔꯛꯄꯅꯤ ꯑꯣ
रोजी जेन चान चाहिए नंगो जेन तो हाउ रोजी जेन जेनगा चानिंगदे हाइदि nganu जानिं रोजी नंग nganu जाद्रो ꯑꯗꯨꯗꯤ ꯁꯨꯝ ꯒꯥꯔꯤ ꯇꯧꯅ ꯂꯩ ꯇꯥꯕ 24 hours ꯎꯄꯥꯏ ꯂꯩ ꯑꯗꯨꯅꯤ ꯑꯗꯨꯝ ꯇꯨꯝꯕ꯭ꯔꯣ ꯀꯗꯥꯏ ꯊꯥꯗ 15,000ꯅꯤ ꯊꯤꯔꯤꯁꯤ ꯒꯥꯔꯤ ꯍꯟꯗꯛ ꯀꯔꯦ ꯇꯥꯡ 5ꯗ ꯀꯔꯦ 15,000 ꯊꯤ ꯄꯩꯁꯥ ꯃꯈꯨꯠꯇ ꯂꯩꯇ꯭ꯔꯦꯕ ꯅꯧꯅ ꯂꯧꯕꯅꯤꯅ ꯄꯩꯁꯥꯗ ꯀꯗꯣꯟ ꯆꯠꯈꯤꯅꯣ ꯈꯪꯗꯦ ꯇꯥꯜꯂꯕꯗꯤ 30,000 ꯍꯦꯟꯅ ꯇꯥꯟꯈ꯭ꯔꯦ ꯀꯗꯣꯟ ꯆꯠꯈꯤꯅꯣ ꯈꯪꯗꯦ ꯄꯨꯊꯕ ꯃꯌꯥꯝꯁꯤꯅ ꯇꯧꯏꯅꯤꯅ ꯍꯣꯏꯅꯦ ꯑꯟꯖꯂꯤ ꯀꯔꯤ ꯔꯣꯖꯤ ꯑꯩ ꯕꯣꯏꯂꯔ ꯇꯜꯂꯤ ꯋꯥꯏ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯏꯃꯥ ꯏꯃꯥ ꯑꯟꯖꯂꯤ ꯑꯣꯏ ꯑꯟꯖꯂꯤ ꯑꯌꯥ ꯑꯟꯖꯂꯤ ꯂꯥꯛꯏꯅꯦ ꯑꯟꯖꯂꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯌꯥ ꯑꯟꯖꯂꯤ ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯑꯣꯃꯥ ꯑꯟꯖꯂꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯟꯖꯂꯤ ꯑꯁ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯌꯦꯜꯕꯤ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯦ ꯅꯣꯏꯗꯤ ꯀꯔꯦ ꯀꯨꯏꯔꯦꯍꯦ ꯎꯗꯕ ꯑꯟꯖꯂꯤꯁꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥꯏꯕꯣꯜ ꯀꯩꯅꯣ ꯗꯥꯏꯕꯣꯜ ꯍꯥꯏꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯔꯒ ꯗꯥꯏꯕꯣꯜ ꯍꯥꯏꯁꯤꯅ ꯗꯥꯏꯕꯣꯜ ꯍꯥꯏꯀꯣ ꯀꯩꯅꯣ ꯑꯟꯖꯂꯤꯁꯦ ꯀꯩꯅꯣ ꯗꯥꯏꯕꯣꯜ ꯍꯥꯏꯀꯣ ꯏꯃꯥ ꯀꯅꯥꯒꯤ ꯑꯦꯜꯄꯤꯅꯣꯅꯦ ꯑꯥꯔꯖꯦꯒꯤ ꯑꯦꯜꯄꯤꯅꯤꯅꯦ ꯅꯪꯒꯤ ꯀꯗꯥꯏ ꯃꯇꯝ ꯑꯃꯗ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯕꯗꯣ ꯀꯩꯅꯣꯅꯦ ꯀꯗꯥꯏ ꯒꯨꯍꯥꯇꯤꯒꯤꯗꯣ ꯃꯃꯤꯡ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯕꯦꯜꯇꯣꯂꯥꯗ ꯂꯩꯕꯗꯣ ꯀꯩ ꯃꯃꯤꯡꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯥꯔꯖꯦ ꯅꯪ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯀꯔꯤ ꯍꯥꯏꯔꯛꯇꯕ ꯀꯩꯅꯣꯍꯦ ꯅꯪ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗ ꯅꯪꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥꯕ ꯑꯩꯅ ꯐꯦꯕꯋꯥꯔꯤꯗ ꯂꯥꯛꯑꯒ ꯅꯪ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕ꯭ꯔꯥꯕ ꯑꯩ ꯃꯅꯤꯄꯨꯔ ꯂꯥꯛꯑꯝꯃꯤꯅꯦ ꯅꯪꯗꯤ ꯀꯗꯥꯏ ꯃꯥꯡꯈ꯭ꯔꯕꯅꯣ ꯀꯔꯤꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦ ꯀꯔꯤꯝ ꯇꯧꯗꯦ ꯅꯪ ꯄꯥꯎꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯇꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯑꯩꯅ ꯂꯥꯛꯄꯗꯣ ꯅꯪꯗꯨꯒ ꯂꯩꯕ꯭ꯔꯥꯕ ꯇꯤꯡꯈꯤꯕꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯄꯤꯡꯈꯤꯕꯤ ꯅꯠꯇ꯭ꯔꯣ ꯂꯩꯌꯦ ꯌꯨꯝꯗ ꯑꯣ ꯅꯪ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯑꯩ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯂꯥꯛꯑꯝꯃꯤ ꯃꯅꯤꯄꯨꯔꯗ ꯍꯥ ꯍꯥ ꯑꯩ ꯅꯥꯔꯨꯔꯦ ꯑꯣ ꯅꯪ ꯅꯥꯔꯨꯔꯕꯣ ꯑꯟꯖꯂꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯕ꯭ꯂꯨ ꯄꯤꯒꯦꯁꯦ ꯃꯃꯤꯡꯒ ꯆꯦꯟꯖ ꯇꯧꯔꯝꯃꯤꯅꯦ ꯅꯪꯁꯦ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯕꯕ ꯀꯩꯗꯧꯅꯤ ꯇꯧꯔꯤꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯣꯏꯗ꯭ꯔꯣ ꯑꯃꯨꯛ ꯂꯥꯛꯑꯣꯏ ꯔꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯀꯣꯟꯅ ꯂꯥꯛꯀꯦ ꯑꯟꯖꯂꯤ ꯄꯩꯁꯥ ꯑꯩ ꯐꯦꯕꯋꯥꯔꯤ ꯊꯥꯗ ꯂꯥꯛꯑꯝꯕꯗꯨꯅꯦ ꯊꯥ 15 ꯗꯦꯖ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔꯗ 15 ꯀꯗꯥꯏ 15 ꯂꯩꯔꯝꯃꯤꯕ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯀꯣꯏꯕꯅꯤ ꯀꯩꯅꯣ 15ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯅꯦꯠꯈꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩ ꯂꯥꯛꯄꯗꯣ ꯅꯪ ꯃꯅꯤꯄꯨꯔ ꯀꯥꯏ ꯂꯩꯔꯤꯅꯣ ꯑꯟꯖꯂꯤ ꯑꯥꯔꯖꯦ ꯇꯨꯃꯥ ꯗꯥꯇꯥ ꯁꯦꯁ ꯑꯣ ꯗꯥꯇꯥ ꯂꯣꯏꯗꯣꯔꯦ ꯗꯥꯇꯥ ꯂꯣꯏꯗꯣꯔꯦ ꯑꯩ ꯗꯥꯇꯥ ꯆꯠꯈ꯭ꯔꯦ ꯑꯩ ꯂꯣꯏꯕ ꯃꯇꯝ ꯌꯧꯔꯦ ꯑꯩ ꯈꯪꯉꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯑꯟꯖꯂꯤ ꯅꯪ ꯀꯥꯏꯗ ꯂꯩ ꯃꯅꯤꯄꯨꯔ ꯀꯥꯏ ꯂꯩꯔꯤꯅꯣꯕ ꯁꯤꯇꯤꯗ ꯂꯩꯔꯤꯔꯅ ꯀꯗꯣꯝꯗ ꯂꯩꯔꯤꯅꯣ ꯑꯟꯖꯂꯤ ꯉꯁꯤ ꯀꯃꯥꯏꯅ ꯋꯥꯏ ꯇꯤ ꯆꯦꯅꯦꯜ ꯍꯪꯂꯤꯕ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯀꯔꯤ ꯊꯧꯕꯥꯜꯗ ꯑꯩ ꯀꯔꯤ ꯑꯅꯤ ꯑꯍꯨꯝꯂꯛ ꯆꯠꯂꯨꯏꯌꯦ ꯅꯣꯏ ꯊꯧꯕꯥꯜꯗꯣ ꯊꯧꯕꯥꯜꯗꯒꯤ ꯑꯟꯗ꯭ꯔꯣ ꯐꯥꯎꯕꯗꯣ ꯑꯟꯗ꯭ꯔꯣ ꯇꯧꯔꯨꯏꯅꯤꯅꯦ ꯊꯧꯕꯥꯜꯗ ꯆꯠꯂꯒ
ꯊꯧꯕꯥꯜꯒꯤ ꯅꯣꯏ ꯕ꯭ꯔꯤꯖ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯊꯣꯡ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯀꯔꯥꯏ ꯕꯖꯥꯔꯗꯣ ꯊꯧꯕꯥꯜ ꯕꯖꯥꯔꯗꯣ ꯊꯧꯕꯥꯜ ꯕꯖꯥꯔꯗꯣ ꯂꯥꯟꯗꯣꯛꯑꯒ ꯑꯟꯗ꯭ꯔꯣ ꯍꯥꯏꯕ ꯑꯣꯏꯔꯣꯝꯗ ꯑꯟꯗ꯭ꯔꯣ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯨꯒ ꯑꯟꯗ꯭ꯔꯣꯗ ꯆꯠꯂꯨꯏꯅꯦ ꯑꯗꯨ ꯃꯅꯥꯛꯇ ꯅꯣꯏ ꯀꯩꯅꯣ ꯂꯩꯔꯦꯅ ꯀꯔꯤ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯀꯔꯤ ꯈꯣꯡꯖꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒ ꯆꯠꯂꯨꯏ ꯊꯧꯕꯥꯜꯗ ꯃꯤ ꯂꯩꯌꯦ ꯑꯩ ꯈꯪꯅꯕ ꯑꯩ ꯋꯥꯏꯇꯤ ꯀꯨꯏꯔꯦ ꯊꯥꯗꯣꯛꯈꯤꯕ ꯗꯥꯏꯕꯣꯜ ꯑꯟꯖꯅꯥ ꯅꯪ ꯉꯁꯤ ꯆꯦꯅꯦꯜ ꯄꯥꯏꯔꯤꯕꯅ ꯍꯥꯟꯅ ꯆꯦꯅꯦꯜ ꯄꯥꯏꯔꯤꯕꯅ ꯑꯅꯧꯕ ꯆꯦꯅꯦꯜ ꯁꯤꯁꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯩ ꯒꯥꯔꯤ ꯇꯩꯊꯣꯛꯏ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯁ ꯑꯗꯨꯗꯤ ꯅꯛꯅꯔꯦ ꯑꯩꯈꯣꯏꯒ ꯊꯧꯕꯥꯜ ꯕꯖꯥꯔ ꯑꯣꯏꯔꯗꯤ ꯑꯗꯨꯏꯅꯤ ꯊꯧꯕꯥꯜ ꯕꯖꯥꯔ ꯐꯥꯎꯔ ꯆꯠꯂꯤꯅꯤ ꯑꯩꯅ ꯂꯩꯔꯦꯃꯤꯗꯣ ꯀꯩꯅꯣꯗ ꯀꯩ ꯃꯃꯤꯡꯅꯣꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯝꯃꯤꯗꯨꯕꯨ ꯍꯩꯔꯥꯡꯊꯥꯡ ꯍꯥꯏꯕꯗꯣ ꯑꯟꯖꯂꯤ ꯅꯪ ꯈꯪꯉꯕꯅꯦ ꯍꯩꯔꯥꯡꯊꯥꯡ ꯀꯔꯥꯏ ꯂꯥꯏꯔꯦꯝꯕꯤ ꯂꯩꯕꯗꯣ ꯑꯗꯨ ꯃꯅꯥꯛꯇ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯂꯩꯕ ꯃꯐꯝꯗꯨꯒ ꯂꯩꯔꯝꯃꯤ ꯍꯩꯔꯥꯡꯊꯥꯡꯗ ꯒꯥꯔꯤ ꯌꯦꯡꯁꯤꯅꯦ ꯒꯥꯔꯤ ꯌꯦꯡꯉꯒꯦ ꯉꯥꯏꯈꯣ ꯒꯥꯔꯤ ꯇꯩꯊꯣꯛꯈꯤꯒꯦ ꯉꯥꯏꯈꯣ ꯌꯦꯡꯍꯟꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯅꯨꯡꯉꯥꯏꯌꯦ ꯑꯟꯖꯂꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗꯤ ꯀꯩꯅꯣ ꯉꯥꯍꯥꯎ ꯆꯥꯏ ꯀꯩꯅꯣ ꯕꯦꯟꯗꯔ ꯍꯥꯏꯗꯨ ꯕꯦꯟꯗꯔ ꯍꯥꯏꯅ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒ ꯕꯦꯟꯗꯔ ꯍꯥꯏ ꯂꯩꯔꯦ ꯑꯩ ꯅꯨꯡꯊꯤꯟ ꯕꯦꯟꯗꯔ ꯍꯥꯏꯗꯨ ꯂꯩꯌꯦ ꯑꯟꯖꯂꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯥꯌꯛꯀ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯏꯉꯥꯡꯒꯗꯤ ꯅꯥꯌꯦꯛ ꯇꯧꯗ꯭ꯔꯣ ꯏꯁ ꯑꯁꯦꯡꯕꯩ ꯅꯪꯁꯦ ꯀꯗꯥꯏ ꯀꯥꯎꯁꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯅꯪ ꯎꯗꯕꯗ ꯀꯥꯎꯈ꯭ꯔꯦꯅꯦ ꯉꯁꯤ ꯂꯥꯛꯄꯗ ꯅꯪ ꯅꯤꯡꯁꯤꯡꯂꯛꯏꯍꯦ ꯑꯁꯦꯡꯕꯅꯤ ꯃꯇꯝ ꯑꯃꯗ ꯀꯔꯤ ꯍꯥꯏ ꯑꯟꯖꯂꯤ ꯒꯦꯜꯕꯤ ꯍꯥꯏꯕꯗ ꯂꯩꯕꯗꯣ ꯅꯪꯅ ꯑꯦꯜꯕꯤ ꯊꯥꯕꯗ ꯏꯀꯥꯏ ꯍꯥꯏꯅ ꯏꯀꯥꯏ ꯑꯦꯜꯕꯤ ꯊꯥꯕ ꯏꯀꯥꯏ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯏꯀꯥꯏ ꯍꯥꯏꯅ ꯇꯧꯕꯗꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯗꯥꯏꯕꯣꯜ ꯉꯥꯏꯈꯣꯅꯦ ꯑꯟꯖꯕ꯭ꯔꯣ ꯕꯦꯟꯗꯔ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏ ꯑꯍꯦꯝ ꯇꯧꯕꯒꯤꯅꯤꯗ ꯕꯦꯟꯗꯔ ꯍꯥꯏꯗꯣ ꯑꯍꯦꯝ ꯍꯥꯏꯗꯣ ꯁꯥ ꯉꯥ ꯁꯥ ꯆꯥꯒꯦꯔꯥ ꯁꯟ ꯆꯥꯒꯦꯔꯥ ꯑꯣꯛ ꯆꯥꯒꯦꯔꯥ ꯍꯨꯏ ꯊꯣꯡꯕ ꯆꯥꯒꯦꯔꯥ ꯀꯔꯤ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯦ ꯕꯦꯟꯗꯔ ꯍꯥꯏꯁꯦ ꯑꯗꯨ ꯕꯦꯟꯗꯔ ꯍꯥꯏ ꯀꯧꯏ ꯃꯅꯤꯄꯨꯔꯗ ꯐꯔꯦꯗ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯅꯤꯃꯛ ꯑꯣ ꯐꯔꯦ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯁꯨ ꯆꯠꯂꯦꯕ ꯅꯪ ꯀꯗꯥꯏ ꯍꯧꯖꯤꯛ ꯀꯗꯥꯏ ꯃꯄꯥꯟꯗ ꯂꯩꯇ꯭ꯔꯕꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕꯣ ꯑꯉꯥꯡꯁꯤꯡ ꯀꯗꯥꯏꯗꯨꯒ ꯇꯝꯍꯜꯂꯤꯕꯣ ꯃꯅꯤꯄꯨꯔꯗ ꯆꯥꯎꯔꯦꯅꯦ ꯗꯥꯏꯕꯣꯜ ꯑꯩꯒꯤ ꯆꯥꯎ ꯑꯩꯒ ꯆꯥꯎ ꯃꯥꯟꯅꯗꯣꯔꯦ ꯑꯦꯚꯦꯂꯦꯕꯜ ꯆꯥꯛꯁꯨ ꯐꯪꯂꯤ ꯅꯠꯇ꯭ꯔꯣ ꯐꯪꯕꯅꯤ ꯂꯣꯏ ꯐꯪꯉꯤ ꯆꯥꯛ ꯆꯥꯕꯒꯤ ꯍꯣꯇꯦꯜ ꯇꯣꯉꯥꯜꯂꯤ ꯕꯦꯟꯗꯔꯒꯤ ꯍꯣꯇꯦꯜ ꯇꯣꯉꯥꯜꯂꯤ ꯆꯥꯅꯤꯡꯕ ꯂꯣꯏ ꯂꯩꯗ ꯁꯟ ꯊꯣꯡꯕꯁꯨ ꯂꯣꯏ ꯐꯪꯉꯤ ꯁꯟꯗꯤ ꯆꯥꯔꯛꯇꯦꯍꯦ ꯁꯟ ꯊꯣꯡꯕꯒ ꯆꯥꯔꯛꯇꯦꯍꯦ
ꯁꯟꯗꯤ ꯆꯥꯗꯕꯅꯤꯅ ꯆꯥꯗꯦ ꯑꯣꯛꯇꯤ ꯆꯥꯏꯌꯦ ꯑꯣꯛꯇꯤ ꯀꯗꯥꯏ ꯁꯟꯗꯥ ꯑꯣꯏꯕꯒ ꯑꯣꯛ ꯀꯗꯥꯏ ꯐ꯭ꯔꯥꯏ ꯑꯣꯛ ꯄꯨꯔꯛꯒ ꯀꯔꯤ ꯍꯥꯏ ꯃꯥꯔꯤꯕꯩꯗꯃꯛꯇ ꯈꯔ ꯑꯣꯛ ꯄꯨꯔ ꯂꯥꯛꯑꯅꯤ ꯁꯤꯡꯖꯨ ꯈꯔ ꯄꯨꯔ ꯂꯥꯛꯑꯅꯤ ꯑꯗꯨꯅꯤ ꯁꯟ ꯊꯣꯡꯕ ꯆꯥꯕ ꯃꯤꯒ ꯌꯥꯎꯔꯕꯣ ꯆꯥꯗꯦꯍꯦ ꯁꯟ ꯊꯣꯡꯕ ꯁꯟ ꯊꯣꯡꯕ ꯆꯥꯗꯦꯍꯦ ꯔꯣꯖꯦ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯅꯦꯛꯁ ꯏꯌꯥꯔ ꯒꯨꯝꯗ ꯆꯠꯀꯦ ꯈꯜꯂꯤ ꯑꯣ ꯑꯃꯨꯛ ꯀꯗꯥꯏ ꯚꯤꯖꯥ ꯂꯧꯔ ꯆꯠꯇꯣꯏꯕ ꯎꯝ ꯅꯪꯁꯨ ꯋꯥꯏ ꯇꯤ ꯄꯥꯏꯌꯨ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯂꯛꯑꯣ ꯅꯪꯒꯤ ꯁꯤ ꯆꯦꯅꯦꯜ ꯄꯥꯏꯔꯤꯕꯣ ꯁꯤ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯑꯩ ꯁꯥꯞ ꯇꯧꯔꯒꯦ ꯅꯪꯒꯤ ꯍꯥꯟꯅ ꯆꯦꯅꯦꯜꯗꯨꯗꯤ ꯁꯥꯞ ꯂꯩꯕꯅꯤ ꯑꯁꯤ ꯑꯅꯧꯕ ꯆꯦꯅꯦꯜꯂ ꯈꯪꯗꯦꯅꯦ ꯅꯪ ꯉꯁꯤ ꯍꯥꯟꯅꯩ ꯆꯦꯅꯦꯜꯗꯨꯔꯣ ꯑꯅꯧꯕ ꯆꯦꯅꯦꯜꯔꯣ ꯅꯪꯒꯤ ꯍꯥꯟꯅꯩ ꯆꯦꯅꯦꯜꯗꯣ ꯑꯩ ꯁꯥꯞ ꯂꯩꯔꯝꯕꯅꯤꯅꯦ ꯅꯪ ꯀꯩꯅꯣꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯀꯔꯤ ꯒꯨꯍꯥꯇꯤꯒꯤ ꯃꯃꯤꯡ ꯀꯩꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯃꯥꯏ ꯃꯃꯤꯡꯗꯨꯕꯨ ꯅꯪꯒ ꯌꯥꯝ ꯐ꯭ꯔꯦꯟ ꯑꯣꯏꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯃꯥ ꯀꯤꯠꯆꯟ ꯍꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯃꯥꯏ ꯃꯃꯤꯡꯗꯣ ꯃꯥꯗꯤ ꯎꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯅꯪꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯔꯤꯕꯒꯤ ꯋꯥꯔꯤ ꯃꯥꯔꯤꯕꯒꯤ ꯋꯥꯔꯤ ꯃꯥꯔꯤꯕꯒꯤ ꯋꯥꯔꯤ ꯑꯟꯖꯂꯤ ꯀꯩꯅꯣ ꯑꯟꯖꯂꯤ ꯈꯪꯉꯝꯒꯅꯤ ꯃꯥꯔꯤꯕꯩ ꯋꯥꯔꯤꯗꯣ ꯃꯅꯤꯄꯨꯔꯗ ꯃꯥꯔꯤꯕ ꯍꯥꯏꯕ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯑꯁꯤꯒ ꯃꯥꯔꯤꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏ ꯄꯥꯏꯌꯦ ꯍꯥꯟꯅꯒꯤꯗꯨꯅꯤ ꯑꯣ ꯍꯥꯟꯅꯒꯤꯗꯨꯔꯥ ꯐꯔꯦ ꯐꯔꯦ ꯍꯥꯟꯅꯒꯤ ꯑꯣꯏꯔꯗꯤ ꯍꯥꯟꯅꯒꯤ ꯑꯣꯏꯗꯤ ꯅꯪ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯣ ꯑꯩ ꯅꯪ ꯚꯤꯗꯤꯑꯣꯒ ꯎꯗꯦꯅꯦ ꯅꯪꯒꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯁꯟꯒꯦ ꯅꯪꯒꯤꯁꯦ ꯆꯦꯅꯦꯜꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯃꯃꯤꯡ ꯆꯦꯟꯖ ꯇꯧꯒꯕꯅ ꯈꯪꯗꯦ ꯂꯥꯏꯇꯪ ꯒꯣꯄꯥꯜ ꯕꯥꯎ ꯂꯥꯛꯑꯦ ꯑꯟꯖꯂꯤꯒꯤꯁꯦ ꯂꯥꯂꯤ ꯁꯥꯟꯅꯕ ꯂꯥꯛꯏꯅꯤ ꯑꯣ ꯄꯤꯡꯀꯤ ꯄꯤꯡꯀꯤ ꯌꯦꯁ ꯌꯦꯁ ꯄꯤꯡꯀꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯟꯖꯂꯤ ꯄꯤꯡꯀꯤꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯐꯥꯎꯅꯩ ꯄꯤꯡꯀꯤꯗꯣ ꯅꯠꯇ꯭ꯔꯣ ꯋꯥꯆꯞꯇ ꯄꯤꯡꯀꯤꯅꯤ ꯄꯤꯡꯀꯤ ꯑꯃ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯄꯤꯡꯀꯤꯗꯣ ꯀꯔꯥꯏ ꯃꯥꯁꯨ ꯀꯔꯥꯏ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯃꯥꯏ ꯆꯦꯅꯦꯜꯁꯨ ꯄꯥꯏꯗ꯭ꯔ ꯃꯥꯅꯦ ꯎꯈꯤꯗꯔꯦ ꯃꯥꯁꯨ ꯍꯩꯠ ꯒꯣꯄꯥꯜꯂꯨ ꯅꯪ ꯃꯥꯔꯤꯕ ꯂꯥꯛꯑꯣꯏꯔꯣꯏ ꯄꯤꯡꯀꯤꯗꯣ ꯂꯥꯛꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯕ꯭ꯔꯣ ꯒꯣꯄꯥꯜ ꯍꯥꯏ ꯇꯥꯝꯕ꯭ꯔꯣ ꯀꯦꯞꯁꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯜꯖꯕ꯭ꯔꯣ ꯒꯥꯔꯤꯗꯣ ꯇꯛꯃꯟꯈꯤꯅ ꯇꯨꯝꯊꯥꯔꯦ ꯅꯈꯣꯏ ꯑꯁ ꯇꯛꯃꯟꯒꯤꯅ ꯀꯔꯥꯏ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯇꯣꯟꯗꯝꯕ꯭ꯔꯣ ꯑꯩꯅ ꯅꯤꯡ ꯆꯦꯟꯕꯅꯤꯅ ꯒꯥꯔꯤꯁꯦ ꯂꯩ ꯐꯨꯅ ꯂꯣꯏꯑꯦꯕ ꯇꯨꯝꯃꯣꯏꯗ ꯀꯅꯥ ꯐꯤꯅ ꯇꯩꯅꯤ ꯑꯟꯖꯂꯤ ꯎꯗꯕ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔꯗꯤ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯏꯀꯥꯏꯔꯦ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯕ ꯗꯠ ꯚꯤꯗꯤꯑꯣ ꯍꯥꯞꯄꯕꯨ ꯌꯨꯝꯗ ꯂꯥꯛꯑ ꯏꯀꯥꯏ ꯌꯨꯝꯒꯤ ꯃꯤꯅ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤꯅꯦ ꯌꯨꯝꯒꯤ ꯃꯤꯅ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯗꯗꯤ ꯀꯃꯥꯏꯅ ꯀꯔꯤ ꯚꯤꯗꯤꯑꯣ ꯍꯥꯞꯀꯅꯤ ꯒꯣꯄꯥꯜꯂꯨ ꯂꯣꯁꯨꯔꯤꯒ ꯀꯔꯤꯒꯅꯣ ꯑꯗꯨꯒ ꯑꯩ ꯌꯥꯗ꯭ꯔꯦ ꯇꯨꯝꯒꯦꯗꯅ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯔꯣꯖꯤ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯛ ꯗꯟ ꯏꯕꯨꯡ ꯍꯤꯡꯆꯥꯕꯤ ꯍꯩꯃꯥ ꯀꯅꯥꯗꯅꯣ ꯍꯤꯡꯆꯥꯕꯤꯒ ꯍꯥꯏꯁꯤꯅ ꯆꯩ ꯆꯥꯒꯦ ꯂꯩꯔꯕ ꯅꯪ ꯑꯟꯖꯂꯤ ꯀꯦꯝꯁꯤ ꯍꯥꯏ ꯕ꯭ꯔꯣ ꯒꯣꯄꯥꯜ ꯀꯨꯏꯔꯦ ꯎꯗꯕ ꯒꯣꯄꯥꯜꯂꯨ ꯑꯩ ꯊꯝꯃꯣꯏ ꯆꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯡ ꯑꯃꯠꯇ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯩ ꯑꯠꯆꯥ ꯁꯣꯃꯤ ꯋꯤꯠ ꯉꯥ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝ ꯀꯦꯝꯁꯤꯕ꯭ꯔꯣ ꯒꯣꯄꯥꯜ ꯊꯦꯡꯀ꯭ꯌꯨ 100K ꯗꯤ ꯒꯤꯞ ꯑꯦꯋꯦ ꯇꯧꯒꯅꯤ ꯄꯤ9
ꯄꯤꯟꯒ ꯇꯧꯔꯁꯤꯔꯣ ꯑꯩ ꯑꯦꯜꯕꯤꯁꯤ ꯃꯨꯠꯇꯣꯔꯦ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯏꯕꯨꯡ ꯏꯕꯣꯍꯜ ꯂꯣꯏ ꯑꯩ ꯂꯣꯇꯔꯤ ꯐꯥꯎꯗꯦ ꯑꯩꯁꯨ ꯐꯥꯎꯗꯦ ꯅꯪꯁꯨ ꯐꯥꯎꯗꯦ ꯑꯩꯈꯣꯏ ꯂꯣꯇꯔꯤ ꯐꯥꯎꯔꯣꯏ ꯑꯩꯈꯣꯏꯗꯤ ꯐꯥꯎꯗꯕ ꯃꯤꯅꯤ ꯑꯦꯕꯤ ꯄꯥꯏꯕ꯭ꯔꯣ ꯑꯥꯔꯖꯦꯟ ꯄꯥꯏꯅꯦ ꯀꯔꯦ ꯑꯟꯖꯂꯤ ꯑꯦꯕꯤ ꯄꯥꯏꯅꯦ ꯑꯟꯖꯂꯤ ꯑꯦꯕꯤ ꯄꯥꯏꯌꯦ ꯅꯪ ꯑꯦꯕꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯟꯖꯂꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯊꯥꯔꯛꯀꯦ ꯅꯪ ꯃꯃꯤꯡ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯒꯂꯤꯁꯦ ꯌꯦꯡꯉꯨ ꯑꯟꯖꯂꯤ ꯒꯂꯤꯁꯦ ꯌꯦꯡꯉꯨ ꯏꯃꯥ ꯃꯩ ꯃꯨꯠꯇꯣꯔꯦꯅꯦ ꯑꯩ 5% ꯂꯩꯔꯦ ꯆꯥꯔꯖꯀꯣ ꯃꯌꯥꯝ ꯇꯠꯇꯣꯔꯦ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯐꯣꯔꯀꯦ ꯍꯦꯟꯅ ꯂꯣꯇꯔꯤ ꯇꯧꯔꯒ ꯂꯥꯏꯛ 50 ꯐꯪꯉꯤ 50 ꯑꯣꯏꯅ 50 ꯐꯪꯉꯤ ꯍꯥꯏ 50 ꯐꯪꯉꯤꯕ ꯑꯣꯔꯗꯔ ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯛ ꯌꯥꯎꯗꯦ ꯑꯟꯖꯂꯤ ꯈꯣꯡꯗ꯭ꯔꯛꯐꯝ ꯆꯟꯕꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯅꯈꯣꯏ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯁꯟꯒꯦ ꯅꯉꯣꯟꯗ ꯀꯔꯤ ꯐꯦꯁꯕꯨꯛꯇ ꯊꯥꯔꯛꯀꯦ ꯑꯟꯖꯂꯤ ꯀꯣꯟꯅ ꯍꯥ ꯑꯩ ꯑꯣꯏꯅ ꯀꯥꯏ ꯐꯦꯁꯕꯨꯛꯇ ꯊꯥꯔꯛꯀꯦ ꯅꯉꯣꯟꯗ ꯇꯝꯕ꯭ꯔꯣ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯀꯦꯗ ꯍꯥꯏꯕꯨ ꯀꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏ 5K ꯍꯥꯏꯗꯤ 5,000 4K 4,000 ꯉꯁꯤ 4,000ꯒꯤ ꯂꯣꯇꯔꯤ ꯇꯧꯏꯕ ꯑꯗꯨꯗꯤ ꯌꯥꯝꯃꯤꯅꯦ ꯀꯩꯅꯣ 4,000ꯒꯤ ꯂꯣꯇꯔꯤꯗꯤ ꯌꯥꯝꯃꯤ ꯑꯟꯖꯂꯤ ꯈꯣꯡꯗꯣꯛꯐꯝ ꯆꯟꯕꯤ ꯍꯥꯏꯅ ꯂꯩꯕꯅꯦ ꯍꯣꯏ ꯀꯗꯥꯏ ꯑꯟꯖꯂꯤ ꯑꯩ ꯅꯉꯣꯟꯗ ꯊꯥꯔꯛꯀꯦ ꯇꯝꯕ꯭ꯔꯣ ꯍꯣꯏꯅꯦ ꯀꯩꯅꯣ ꯀꯦꯗ ꯍꯥꯏꯕꯨ ꯕꯥꯏ ꯗꯥꯏꯕꯣꯜ 100Kꯗ ꯍꯥꯏꯔꯤꯅꯤ ꯐꯥꯎꯗꯦ ꯕ꯭ꯔꯣ ꯒꯣꯄꯥꯜ ꯑꯟꯖꯂꯤ ꯔꯥꯖꯦꯕ꯭ꯔꯣꯒꯤ ꯕꯦꯇꯔꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯕꯦꯇꯔꯤ ꯅꯥꯈꯣ ꯉꯥꯛꯇꯪ ꯅꯥꯈꯣ ꯃꯤꯅꯤꯠ ꯑꯅꯤꯗ ꯅꯥꯈꯣ ꯑꯩ ꯕꯦꯇꯔꯤ ꯂꯣꯏꯗꯣꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯒꯥꯔꯤꯁꯨ ꯊꯣꯛꯑꯦ ꯑꯟꯖꯂꯤ ꯔꯥꯖꯦꯕ꯭ꯔꯣꯒꯤ ꯕꯦꯇꯔꯤ 4.2 100K ꯍꯥꯏꯗꯤ ꯑꯩꯗꯤ 100K ꯅꯪꯕꯨ 100K ꯐꯥꯕ ꯃꯇꯝꯗ ꯀꯩ ꯑꯩꯗꯤ ꯍꯅꯨ ꯐꯥꯔꯅꯤꯅꯦꯕꯨ ꯅꯪꯁꯨ ꯀꯔꯤ ꯅꯆꯥꯅꯨꯄꯤꯗꯨ ꯀꯔꯤ ꯑꯩ ꯊꯥꯖꯕ ꯌꯥꯔꯅꯤꯅꯦꯕꯨ 100K ꯐꯥꯕ ꯃꯇꯝꯗ ꯍꯥ 100K ꯐꯥꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤ ꯊꯥꯖꯔꯅꯤꯅꯦ 100Kꯗꯨꯗꯤ ꯑꯩꯗꯤ ꯃꯪꯗ ꯎꯗ꯭ꯔꯦꯕꯣ ꯆꯨꯝꯃꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯗꯨꯔ ꯔꯥꯖꯦꯕ꯭ꯔꯣ ꯇꯝꯉꯝꯗꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯏꯅꯤ 100K ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯕꯣꯔ ꯄꯤꯕꯤꯒꯦ ꯇꯝꯅꯕ꯭ꯔꯣ ꯅꯪꯅ ꯐꯥꯕꯤꯔꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯀꯗꯥꯏ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯤ ꯍꯥꯏꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗꯕꯅꯤꯀꯣ ꯑꯗꯨꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯟꯕꯅꯤꯗ ꯇꯝꯕ꯭ꯔꯣ ꯋꯥꯈꯜꯅ ꯑꯗꯨꯝ ꯈꯜꯂꯤꯅꯤꯅ ꯀꯗꯥꯏ ꯑꯩꯈꯣꯏꯅ ꯁꯨꯛꯇ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯤꯁꯦ ꯊꯤꯕꯣꯡ ꯆꯥꯔꯤꯉꯩꯗ 10,000 10, 50 ꯃꯥꯡꯍꯟꯈ꯭ꯔꯦ 10Kꯕꯨ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ
tꯧꯕꯩ ꯁꯨꯝ discuss tꯧꯔꯤꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤꯗ ꯋꯥꯈꯜꯅꯤ ꯑꯁꯥ ꯂꯦꯞꯇ꯭ꯔꯒ ꯂꯣꯏ ꯑꯗꯨꯅꯤ ꯇꯧꯒꯟꯕꯅꯤ ꯍꯣꯠꯅꯕꯗꯤ ꯀꯟ ꯇꯥꯕ ꯍꯣꯠꯅꯕ ꯀꯟ ꯇꯥꯕꯅꯤ ꯍꯤꯡꯉꯤꯉꯥꯏꯕꯨ ꯍꯣꯠꯅꯕ ꯀꯟ ꯇꯥꯕꯅꯤ ꯃꯇꯝꯅ ꯁꯨꯝ ꯃꯇꯝꯅ ꯇꯧꯔꯛꯇꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯗꯤ ꯇꯧ ꯇꯥꯕꯅꯤ ꯍꯣꯏ ꯕ꯭ꯔꯣ ꯒꯣꯄꯥꯜ ꯑꯟꯖꯂꯤ ꯂꯩꯔꯤꯕꯣ ꯑꯩꯗꯤ ꯑꯟꯖꯂꯤ ꯆꯠꯈ꯭ꯔꯕ ꯍꯥꯏ ꯈꯜꯂꯦ ꯑꯟꯖꯂꯤ ꯂꯩꯔꯝꯃꯦ ꯑꯟꯖꯂꯤ ꯃꯅꯤꯄꯨꯔꯗ ꯏꯪꯉꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯗ ꯏꯪꯕ꯭ꯔꯣ ꯁꯥꯔꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯟꯖꯂꯤꯅ ꯀꯗꯥꯏ ꯑꯦꯜꯕꯤ ꯊꯥꯕꯗꯒ꯭ꯔꯦ ꯏꯀꯥꯏꯅꯒ꯭ꯔꯦ ꯂꯣꯠꯇꯨꯅ ꯑꯦꯜꯕꯤ ꯊꯥ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯉꯥꯡꯕ ꯃꯥꯏ ꯃꯇꯝ ꯍꯩ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯏ ꯍꯣꯏ ꯕꯣꯔꯣ ꯒꯣꯄꯥꯜ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯑꯗꯩ ꯑꯩꯗꯤ ꯐꯣꯂꯤꯒꯥꯎꯗ ꯀꯥꯡ ꯍꯥꯠꯄꯤ ꯁꯥꯟꯅꯔ ꯌꯥꯏ ꯑꯟꯖꯂꯤꯗꯤ ꯐꯣꯂꯤꯒꯥꯎꯗ ꯀꯥꯡ ꯍꯥꯠꯄꯤ ꯁꯥꯟꯅꯔꯤ ꯑꯗꯨ ꯕ꯭ꯔꯣ ꯀꯦꯝꯁꯤ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯋꯥꯏ ꯊꯣꯡꯉꯤ ꯃꯥꯅꯦ ꯈꯪꯗꯦꯅꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯑꯒ ꯒꯥꯔꯤꯗ ꯊꯣꯛꯏꯅꯤ ꯀꯃꯌꯨꯛꯇ ꯆꯦꯟꯕꯒꯤ ꯑꯗꯒꯤ ꯖꯨꯛ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯏꯁ ꯑꯗꯨꯗꯤ ꯇꯣꯟꯗꯣꯟꯕ꯭ꯔꯣ ꯅꯪꯅ ꯄꯥꯔꯒ ꯑꯩ ꯈꯪꯒꯅꯤ ꯑꯩꯒ ꯅꯪꯒ ꯄꯥꯔꯒ ꯈꯪꯒꯅꯤꯅꯦ ꯋꯥꯏꯇꯒꯤꯁꯨ ꯍꯧꯈꯔꯦ ꯑꯗꯨꯝ ꯋꯦꯗꯔ ꯅꯨꯡꯉꯥꯏꯔꯤ ꯌꯥꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯋꯦꯗꯔ ꯅꯨꯡꯉꯥꯏꯅ ꯐꯩꯅꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯪꯗꯤꯔꯤꯅꯦ ꯑꯟꯖꯂꯤ ꯁꯨꯝ ꯁꯥꯔꯤ ꯁꯤꯗꯗꯤ ꯀꯗꯥꯏ ꯑꯗꯨꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯁꯥꯏ ꯍꯧꯖꯤꯛꯁꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯀꯩꯅꯣ ꯊꯕꯛ ꯇꯧꯔꯤꯁꯨ ꯍꯨꯃꯥꯡꯉꯤ ꯑꯩꯈꯣꯏꯗꯗꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗꯗꯤ ꯈꯔ ꯏꯪꯒꯗꯔ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯟꯖꯂꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯣꯡꯃꯒ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯍꯧꯅꯦ ꯅꯨꯡꯁꯤꯅꯦ ꯑꯗꯨ ꯀꯨꯏꯔꯦ ꯎꯗꯕ